ngasi akoina tariba thodokingse akoina Delhi da leiba akoina taba sida yamna thawai nongaitaba aduguma muthoi ngasi akoigi ima singna hauraga satpa matamda ima singna soiba aduga soktana hujik asok apan thoktana akoina pukhatana leire haiba sigumba si tabada aduga thoglai basing si karigi thoglai no makoisi thabak laitabagi thabak thibagi thoglai ibra natragana ima leibak sigi damakta khandana makoisi ima leibak se kannaba yade haibagi damakta achinma mayam ama thadoaga masagi mayum makai kondana thoglai ibase karigino lambi soroksida laudana chatpa sagraba nungsa sida lau khongdana akoina tawribase kanagi damakta no karigi damakta no masi huji hojiki politician singchina masi feel tok bidrisi karigino masi khangwidrisi karigino aikoigi India se agriculture land amani na hai aduga sigumma agriculture land sida aikoi Manipur sida di sahi ani hena thabak suba yadadana labuk lamhang sing se tadana leire akoigi Manipur se GDP yamne malamne hai balam asida bahuda aikoigi law suzaraga sidagi sentho agricultural mayam sidagi pothok saraga leizari basing sina masa masagi lam lawduda mangdana tolop saba amaga lawuba mi amaga competition sugya yaroi lawuba dudi masagi khumang mamanduna nungsa maraksida hotnaraga mana tanjara kanda magi thoksa asi numitchida governor mamangda khogi Manipur da laiba ima khaina protest tongni na tholokpa kanchida khogi security forces singna akoigi ima singchida khulai thabase khulai thadna soiba ima mayam se sigi khanbada yamna nungaijade security forces singse thammi base akoigi citizen praja singsibu ngak senana bani adugi onna taina bada akoigi government sida akoigi ningba thungda base akoigi protest oba ja akoigi right ni si citizen ama oina akoigi right ni akoigi right sigi kano se moina safeguard tawbibe mohota akoi se oina moina akoigi keno sida akoida khut thabase akoina protest tawrebe maram se karigino haibadudi moi kano tawda khai akoida khut thahali base karigida maktono aduga ngasi soiba ima singsigi da makta akoina labna leijarsu Delhi da leiba akoi mayamna DMCC gi akoi Women's Wing na amadi DMCC Delhi da leiba akoi mayamna akoi si ima khaida khut tharak pajasi akoi yamna thawai nungaijade masi condemn tawi aduga akoigi Manipur da leiba akoigi keno mayam MPs MLA singse sisina hujik phawboda Manipur gi chahi ani hena helaklaba ngasi May 30 ge horok pa irang sida ngasi bokta moina moigi mathau responsibility masak khangdana moina ngasi bokta tumina lairi base moise kadobagi da makte elect tawri bano moigi mathau masak khangdre base karigino tumina lairi kaigino ahoina public na kadobagi tholok toina moina ngasi bhobuda irang hek tholok padigi moigi responsibility moigi contribution karino moina kaimta tholok trise karigino moi tumina lairi se kadoboino moigi mathau dang karino habse khangdre se karigino tumina leido itaragadi moina toloi kem toloi da prajana loina mak sijaraga khoina loin lebak sungak chaba lan su kap chaba khoi loin todoi tadi noi tholok pagi kari kano no noigi role se karino noi se just enjoy toge haibra noi se noigi power dudang enjoy toge aduga khoigi citizen se di khoigi imaleba khoigi keno se di noi kem ta ngak pasen noi na thodang amta leite haina leirabra adui tadi noi leibai kai darkar leirige kano tobro resign tobiro haijaningi kem ta na thong masa khangda taragadi